ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛꯀꯤ ꯈꯣꯟꯖꯦꯜꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯋꯥꯐꯝ ꯑꯁꯦ ꯊꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯛꯄ ꯃꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯈꯟꯕꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕꯗ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯔꯤꯕ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯥꯞꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯏꯐꯤꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛ ꯂꯩꯔꯤꯕ ꯃꯐꯝꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯥꯞꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯊꯤꯡꯕ ꯃꯤ ꯆꯠꯍꯟꯗꯕ ꯍꯥꯠꯅꯤꯡꯕ ꯃꯤ ꯍꯥꯠꯄ ꯃꯩꯇꯩ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯨꯀꯤꯒꯤ ꯇꯥꯠ ꯄꯥꯠꯁꯤꯡ ꯑꯁꯦ ꯈꯪꯅ ꯈꯪꯅ ꯍꯧꯖꯤꯛꯁꯨ ꯈꯪꯁꯤꯟꯅꯗꯕꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯧꯖꯤꯛꯃꯛ ꯁꯦꯝꯂꯛꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯦ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯟꯊꯗꯕ ꯌꯥꯗꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ Go back to the laser coming in. No, que se jade. Sahi lising ani Manipuri puari lerakosida segmaidagi hen lan yadaba sarkar jo kai sarkar no wahang asimagni kanglaicha akhoi punamang su hangjinning ba mamangi government su hangkhiba maram asi khangna hojik nongna sembirliba government asina su isana ngangthok sakhiba wa asi su ngakpiba oina thabak thora punamak ningthina pakhat piduna kanglaipa asida shanti poroktuna chathok sin yadriba IDP sing hanjalakliba sing ase pun hanjalakna honan biu haiba gopam ase thamjabaga loinana ngasigi damukati matang asida kanglaipa ki khorjen miyam dagi amuk kainanaba yathang lojai